Lok Sabha election listing kumari gi setu ngasi Election Commission of India ECI na lawthokre. Manipur gi parliamentary seat anigi meekhal phase ani thokna April 18 amasung April 19 pangthoklagani. New Delhi gi Vigyan Bhavan da pangthokhiba paw gi mifam amada Chief Election Commissioner Rajiv Kumar na 19 suba Lok Sabha listing kumari gi election gi matam ngasi lawthokhibani. Election gi setu asi matung ina general election 2024 asi phase tare thokna pangthokani. Election gi region June gi tang marida lawthokani. Phase tare thokna pangthokadaba election asigi ahanba phase ta parliamentary constituency samaga ani suba phase ta marfuga mapan ahum suba phase ta mongdaga mari suba phase ta mongdaga taruk manga suba phase ta nifuga mapan taruk suba phase ta yankhaiga taret amasung taret suba phase ta parliamentary constituency yankhaiga taret ki mikal sing mathang sitna April 18 April 19 May 8 May 12 May 10 May 9 amasung June gi tang amada pangthokani. Manipur gi oina outer gi saruk khara yauraga inner parliamentary constituency gi mikhan April gi 18 da aduga April 19 tana lemoriba outer parliamentary constituency gi mikhan pangthokani. Ngasi ECI na election gi schedule lawthokhiba kan loina leibak asda khudaktagi election code of conduct sanaba su houkhre haina paw wasina makha tarakni.